Loktak Mapau updates ki ngasi nungthilgi oiba post collection khara miyam da khudul tamjagi ahan boina Donald Trump na US ki election da Yaiphare nifuga taret chuba president oina wasak lauragani haiba wafam thamjari makha satarakpada kwakaithel 360 haidiba page asigi post ama nikal khotcharaga miyam da khudul tamjagi Itham da Kuki Singna nomai kapsin ba haurakre hairi page asimaki makata na Kuki khaina tawningbada taw leire ngasi ayuk ibadawgi khubam thangjing chingi matonda arangba ama uri haina jum tawraga yenglubada cross amuk yunglamle hairi makha satarakpada ipau manipur update hairi ba PSSC gi post amakak lokhotcharaga miyamra thamjigi phimu setpa miyoi kharana ngarang numidang pung 10 makhairom tarakpa dwaida fobaladagi yenau yankhairom munbikhibaga loinana tamthina forum le haina sasinaba video ama social media da thagalakhiba miyoi ani moirang police na fare hairi makha satarakpada pambaina lusingba United National Liberation Front Manipur gi Department of Publicity Media Coordinator Sairongba Thoksomna khuyek piraba awaba phongdoksaba amakak miyamna thamjagi private sagol sem malenganba Elias Maikhu itawasi mahaki haksangi anaba amana maram oiduna laikidabada UNLF amasung masigi lami sanglu Manipur People's Army na awaba phongdoksari Laikhidraba itaw asigi mafamda yolgi kaikumnaba pijari serial number 3064 by 53 private malenganba asi lamangdong Bishnupur district ki kumbi tera khongsang bi awang lekai da leiba Laikhidraba sagol sem jiten amasung Anita aniki iton tonba mapari oina 2000 chahi gi June thada phangjakhi private malenganba asi MPA ki general headquarter ki second brigade ki unit 1 ki camta posting tadun leibi tawni itaw asi yumda chatpagi lipi badagi yumda leiringai gi haukiba November 2 2024 Saturday numit asigi ayuki pung 13 da masagi anaba amana lekanaba ngamdana laikhidabani itaw sagol sem malenganba Elias Maikhuna laikhidabada mahaki imung manung amasung marup mapangna nangauriba awabada UNL nasu saruk yajari laikhidraba nungsikhiba itaw asigi haksang polangna poknapam imagi laisada ingna chikna yataba oirasnu haiba wafam phongdokli makha satharakpada the nomadic crescent sairiba page asigi post amakak lokhotcharaga thamjagi Thobal district ta lambi da phau yeiba yaroi amasung tekta da laikhom pukhalakpa yaroi haina DC na athingba thamkre hairi makha satharakpada Lisipriya Kangujangi page tagi post amakak lokhotcharaga miyamna thamjagi East Timor da MBBS tamningba student leiragadi pau phupiro hairi 6009059349 da call tawbiro hairi same Indian syllabus and very low affordable fees total seat available mangani hairi last date na 3 November ni haiba wafam phongdokli makhatana nambol oinam nongthombamda ahing nongyai da nupi ama kappagi khunjal toina tarakpadagi landam adongi leiriba khunja singna aki tujungba pokpadagi khunja singna ining thaulai semba chana zawbud kanganki ining thaugi pautaki matung ina khunja singna mi paiba pokliba asi koknanaba ining thaugi yathangi matung ina maichau yawba phamnaiba sing mafam maduda sattuna kumna yengsilaba matung ngasi laithau tinthau pangthokre khunja sing yauna pangthokhiba laithau tinthau aduda makhatan aki akhang poktanaba laipung macha ama thonduna khubam semlaba matung thauniki haina pawasina makhatari hi ai common news sari ba page asigi makhata tharakpada Wikipedia na miyamda information piba matamda michang mikhai naiba madi miyamda aranba information kaya pire haina duna miyoi kaya na wakat thangalakpadagi Bharat Sarkar na Wikipedia da notice thaduna pakum piraknaba khangankre hairi Bharat Sarkar na thakiba notice aduda Wikipedia na piriba information asi makoi na publish tawbani haibagi mahutta atopa miyoi singna piraklaga Wikipedia na marakki mi oiduna miyamda information pibani hairibasi karigino haina hangki ningsingba yabadi Wikipedia asi India da matam kuina defamation ga mari leinaba content amasong marik chumba information pide haiduna court case kaya thengnaduna lakribani haiba wafam thamli makha satharakpada aroibo ina Kuki singna mafam Anida nomai kapsilakhre Kuki Millitant singna maitai khul singna nomai kapsin dona kahorukpagi thabak leptri ngasi si tongan ba mafam Impal East amasung West ki mafam Anida Kuki khulai paiba singna nomai kapsin dona lan kahorukre thodok sing asigi matangda press na phangba pawgi matung ina ngasi ayuk pung 12 ge minute yankhairom tabada Impal East district ki mapokdam police station gi manung chanba Itham moirang purelamadi laikhong singgi mathaklomdagi maitai khul tamna nomai round kaya kapsin dona Landarakhre Kuki Millitant singna nomai kapsilakhiba aduda
labukta thabak suduna lairamba miyoi kaya mipainabadagi chenakhi mafam aduda lairamba security force singamadi khulngakpa singnasu handana nomai kapnakhi Kuki Millitant singna nomai kapse lakiba aduda mafam aduda laiba GR gi kangbu amana nomai round kaya kapsinduna hanki amaromda ngasi nungthil lasang PS ki manung chanba koktruk maitai khulsingda Kuki Millitant singna nomai kapse lakhre Kuki Millitant sing aduna harok thel lomdagi nomai adu kapse lakibani hairi adubu aso apandi yaukiba leiti haiba wafam thamli